2030 फाउबदा अवांग नोंपोकता लेरिबा जिउ 5,500 इजराइलदा पुनबा थौरांग अयाबा पीख्रे। इंडिया के अवांग नोंपोक लमदमदा लेहौरिबा जिउ 5,500 कुमजा 2030 फाउबगी मनुंगदा इजराइलदा पुनबगी थौरांग इजराइलगी लेंगांगना अयाबा पीख्रे। जेउस एजेंसी फॉर इजराइलना फोंदोखिबगी मतुंग इना विनय मनेशा हाइना खंगनाबा फुरुप असि अवांग नोंपोक इंडियादगी इजराइलदा पुनबगी थौरांग अमा नवंबर 18 इजराइली गवर्नमेंट अयाबा पीरे। ममांगदा हाना अयाबा पीख्रबा जिउ 1,200 यावना पुना मियोय 5,500 कुमजा 2030 फाउबगी मनुंगदा इजराइलदा पुनबगी वारेफ अमा लेंगाकना लौखिबसी सिंथानिंगाई ओइ हाइना जेउस एजेंसी फॉर इजराइलना फोंदोखि। एजेंसी सिना मरुओइबा थौदांग लौरगा इजराइलगी चीफ रेवेन्यू कन्वर्शन अथॉरिटी अमदी पॉपुलेशन एंड इमिग्रेशन अथॉरिटी का खुसमनदुना जिउसिंग होंदोकनबा थौरांग लौखटकदौरी। निंगथीना मसक खंगदोकपगी थबक पाइखलबा मतुंगदा मियोइसिंग अदु तोंगान तोंगानबा फ्लाइटसिंगदा होंदोकनबा थौरांग तौरी। थौरांग असि लौखटपदा चौराकना $1,027,000 रोम चंगनी हाइना पानरी। इमिग्रेशन एंड इंटीग्रेशन मिनिस्टर ऑफिर सोफरना हिरम असगी मतांगदा पुखटखिबा प्रपोजल अमा इजराइलगी कैबिनेटना अयाबा पीखिबनी। थौरांग असिगा मरी लेनना रेविसकी मिहुत कांगबु अमा इंडियादा लाकदौरी। कांगबुकपी डिस्ट्रिक्ट की फॉरेस्ट एरियादा लम एकर 400 की मेयादा पॉपी पांबीसिंग थारी एन बिरेन। स्टेट असिगे उमंगी जगहसिंगदा पाकसना पॉपी पांबी थारीबसिंग सिक्योरिटी फोर्सना अंगंबा शक्ति सिजिन्नदुना लेप्तना मांगहन ताहनबगी थवोंग कया चथरबसु कांगबुकपी डिस्ट्रिक्ट की फॉरेस्ट एरियादा लम एकर 400 की मेयादा पाकसना पॉपी पांबीसिंग थारे हाइबा हंदकता नौना चथखिबा एरियल सर्वे अमदा दिंगथीना खंगबा ngamlei। मरम अदुना पाकसना थारिबा पॉपी पांबीसिंग हसी पाकसना मांगहनबगीदमक्ता मसगी मायोक्ता अकनबा खोंगथांगसिंग पाइखटपा मथौ तारे हाइना फॉर्मर चीफ मिनिस्टर एन बिरेन मागी एक्सता थागलखिबा वारोल अमदा हाइरी। मखा ताना हाइरिबना पाकसना पॉपी पांबी थाबगी थबक चथरकपा असिना उमंगी सरुकसिंग चावना मांगहन ताहनबदा नतना स्टेट असिगी कल्चरल हेरिटेजता चावना अकीबा अमा पीरी। लमदम असिगी पाक चावबा उमंगी सरुक कया अमा पॉपी पांबी थारकपा असिना मांगहन ताहनख्रे। हौजिक लेरिबा पीआर गवर्नमेंट असिना आर्मी असम राइफल सीआरपीएफ बीएसएफ एनसीबी मणिपुर पुलिस अमसुंग अतोपा एजेंसी कयागा खुसमनदुना तोंगान तोंगानबा मफमसिंगदा लेरिबा पॉपी थारिबा मफम कया नुंगती नुमित खुदिंगी लेप्तना मांगहनबगी थवोंगसिंग चथरिबा असिगिसु थागतपा फोंदोरकली। अदुम ओइनमा पॉपी थाबगी प्रॉब्लम असि लेप्तना हेगलकली। आइन कायना पॉपी थारिबसिंगी मतांगदा चथखिबा एरियल सर्वेगी फुटेज अमा शेयर तौरदुना फॉर्मर चीफ मिनिस्टर असिना मखा ताना फोंदोखिबदा हारिबा सर्वे असि हौखिबा नवंबर 18 दा पांगथोखिबनी। हारिबा एरियल सर्वे अदुदा कांगपोपी डिस्ट्रिक्ट की सरपरमैना पुलिस स्टेशन की मनुंग चनबा मकाल हिल रेंज के एरियादा लम एकर 400 के एरियादा पाकसना पॉपी पांबी थारमखिबा दु थेंगनखिबनी। पॉपी थारिबा जगहसिंग असि इंडिजिनस कम्युनिटी सिंगना सेंगलबा मफम अमनी हाइना लौनरिबा माउंट कौब्रुगी मनाक नंगना अमसुंग कंगला तोंगबी कांगपोपी रिजर्व फॉरेस्ट के एरिया सिंगदनी। पॉपी पांबी थाबना पाकसना उमंगी एरिया सिंग मांगहन ताहलकपा अमसुंग कल्चरल दा अकीबा कया पिरकलिबा असि थिंगदुना मणिपुर के इकोलॉजिकल अमसुंग कल्चरल इंटीग्रिटी असि मपुंग फाना ngaknabagidamagta paksana popi pambi tharibasing asi manghan tahanabagidamagta leptana akanba thabak kaya paikhatpa mathau tai hairi। युंगांग पुरकपा ट्रक लंबीदा मियामना थलगा थुगाइरुबदा पुलिसना चेयर गैस कापख्रे। जिरिबाम फाउदुना लाकपा ट्रक अमा ngarang numidaanga thengbada मियामना खुंबोंग बाजारदा मियामना नमदुना खमहल्लगा चेक तौरुबदा युंगांग थन्ना यावबा ट्रक ओइरंबदगी मतम खरा फाजिनदुना थमलुरे। पुलिसना ट्रक अदु मखोइना फारगा पुरकपनी हाइरबा फाउबदा मियाम अदुना थादु हाइबा याखिदे। युंगांग सिंग अदु मफमदुदा थुगाइदुना मांगहनगदबनी हाइदुना मथंग मथंग लौथरगा थुगाइबा हौरखी। पुलिसना खामबदा यारक्तबदगी टियर गैस सेल कया मरुम कापथुना मियाम अदु तनखाइरबा तुंगदा पोलम सिंग अदु कनबा ngamhauki। पुलिसना थादोरकपा चेरोल अमगी मतुंग इना युंगांग सिंग अदु कांगपोपी डिस्ट्रिक्ट के मनुंग चनबा कैथेल मानबी पुलिस स्टेशन दा कंबाइन फोर्स ना चेक तौरुबदा फागतपा ngamखिबनी। एक्साइज डिपार्टमेंट की मियोइदा सिनरबा तुंगदा लोगी ओइबा थबक लौखननबा इम्फालदा पुरखिबनी। तांजा अदुदा लंबीदा नुपी मयाम अमना गाड़ी खामलगो यू सिंग अदु थुगाइना बहनरखिबनी हाइरी। युंगांग सिंग अदु ट्रक AS01NC2547 दा पुरकपनी। गाड़ी अदुगी ड्राइवर की ममिंगना फरजन अली कुनगतरित कवी महाक असम की बरपेटादगिनी। मैजिक मोमेंट केस तरगमापल ओलमोक केस कुनगनिपान यावना लुपा लाख तरगमापनगा 19,30 रोंगी युंगांग फारे। नोंमैना पांदुना सिरे हाइंगांग पुलिस स्टेशन की मनुंग चन्ना लैबा कोंथा खबा मनिंग लेकाइदा ngarang numidaang wairam थोखिबा थौदोक अमदा कोंथा अहलुपतगी असम तोंदोनबा अपोकपगी मिंग गुनिंद्रो कौबा मियोइ अमा नोंमैना पांदुना सिरे। मा कमदौना नोंमै मरुना पानखिबनो हाइबगी मतांगदा चपचाबा पाउ फंगद्री। अदुमकपु सोइबदगी ममानबा अमगी लाइसेंस गन्ना कापथोरकपदा पांदुना फिबम लुना सोकपदगी राजमेडी सिटीदा मतम खरा लाइकनरबा तुंगदा लेखिदबनी हाइरी। अकुप्पा पाउ ngainari। एक्सप्लोसिव फारे सिक्योरिटी फोर्सेस ना चुआरचांदपुर डिस्ट्रिक्ट थीहुंबगी थबक चथबदा एक्सप्लोसिव केजी 90 यावबा इम्प्रोवाइज लॉन्ग रेंज रॉकेट फारे। डिस्ट्रिक्ट असिगी गलमोल खुंगंगदा
ngarang thihumbagi thabak chathabada rocket asi faba ngamkhibani. Kangpopi district chathaba operation da security forces na rifle ama ball action rifle ani, pull mechanism rifle ani, improvised mortar ama, hand grenade ani, detonator amasung radio set ama fagatpa ngamkhi. Bosemgi chairman lauthokiba Maheroi Khunaida singnabani luf taruk. Regular oina hablakhiba Board of Secondary Education Manipur Bosemgi chairman term loidringaida maram amata pidana lauthokibagi thawong asi Maheroi Khunaida singnabani haina Maheroi luf taruk na thadorakpa cherol amana phongdorakli. Cherol asina hai chairman lauthokraga mahaki mahuta Education S ki director na board ki chairman ki charge puragani haina tholakiba order asi Natural Law of Justice Thugaiba loinana kumja 2021 ki August 13 Department of Personnel and Administrative Reform na Thokiba Office Memorandum adugi point number 3 da yauriba wafamgi mayuktani bureaucrat officer singbu exams sin langliba body da thambiganu haiba Maheroi singi kholawgi tayonnaba wafam ama oibana Bosemgi chairman lauthokibagi order asi chanaba yaroi asigumba lenga ki khudak-khudakta ningakpa thabak tawbagi thawong asina Bosemgi thabak thoramda khudongchadaba thogalakpa yai hai riski action yaningde momon All Manipur Tammi Chingmi Apun Banupi Luf Lingkat Kibagi Kungani Palak Suba Mapo Kumon Thoram Ngasi Lamsang Thong Maning Leiba Linthoi Ngambi Women Welfare Association Gi Community Hall da Pangthokre Thoram Maduda Lubasagi President Yambe Momon Leimana Haiki Internally Displaced Person Singna Mayumda Changjarage Haina Lakpagi Khongchatta Manipur Police na Kahen Batati Tawai Tawkiba Thawong Adu Yaningde IDP Sing Asi Chahi Ani Makai Hena Mayumda Changba Yadan Relief Camp Sing da Changjafam Lauduna Lerekpani Makhoi Ekhoi Gi Ireicha Ngaktani Ireicha Singna Mayumda Changjage Thawrangbada Security Forcing nangak pi sendibagi mahuta taba nungairoidaba wahai wata sijinnaduna chai thangkhibadu yaningde thorom aduda nupi samaj ki president Thokchom Ramani Amkil ki president Lorembam Nganbi UCM ki president YK Dhiren Isako ki secretary organizer Fairojam Ramani na chingbasu saruk yakhi JAC na changsilakpa khongjang khudingmak mapung phana sagotkani SIC Thawal Okram Wangmata Bada Leiba Fancier Higher Secondary School gi nupi macha Maheroi anina school dagi halakpagi lambida sangai festival gi duty chaluba Kakching Police Personnel Sing Tonglakpa bus amana thomduna Maheroi ama siraga ama soankhibagi matangda police na miyoibagi minungsi amata utkidabagi thawong adubu Singa Ideal Club SIC na akanba mongda yaningdaba phongdorakli club asina thadorakpa cherol amana hai Maheroi ama siraga amana soktuna leiraba fawbada police personnel sing aduna asokpa amasung leikhidaba nupi macha aduda minungsi utuna kannaba honnabagi mahuta nanthokpa yananaba asiba masa adubu uwa chingthokpagum gari makhadagi chingthokpa loinana asokpa adubu hanna yenglamdana chenkhiba thagdu aduda chawba thodang lawribi nupi police personnel aduga mafam aduda duty tawduna leiramba police personnel singi mathakta matik chaba action lakhutgadabani thogdo asiga mari leinana semkhiba JAC na changsilakpa khongjang khudingmakta Youth Progressive Club Singa Mathak Modern Club amadi Singa Ideal Club na mampung phana sawatkani leikidrabi amadi soklabi Maheroi gi imung manungi awabada saruk yaragli California Jugi Thengu Grama Chahi Chamagani Fugamathoi subada sikre Roman lettuce amasung cactus fruit kumba pamjaba chinjak sing chaduna leirakhrabagi century ama henbagi matung San Diego Jugi manungda leiba sa singi manungdagi khwaidagi ahal Galapagos Thengu Grama Secre Grama nama ki native habitat ta poki amasung chahi chamaga nifuga mathoi sukre haina ju official sing na haikiri mahak November 20 da sikhibani jo aduda tortoise aduna chap chana karamba matamda thunglakibagi khangde adubu jo official sing na di Galapagos tortoise singi ahanba group ki saruk oina Bronx Zoo dagi mahak 1928 natraga 1931 da lakhi hairi mahak yakoibada malem asina honglakhibaga mahak na magi nungsiraba amasung ikai thiba personality aduga loinana visitor singbu nungai hali mahak malem gilanjau to amasung US president kun thengnarakre mahakpu senariba specialist singna mahakpu queen of the zoo haina nungsina kawi mahaki chahi ahal osilakpaga mari leinana mahak ball condition singna ki Madugi anaba duna tapna henjilaki haina jo official aduna haiki khanglaba khwaidagi liba Galapagos Thengudi chahi chamaga humfutaraga manga fawba Australia juda leiramkiba Heliot ni the Hammer air to surface missile sargani achoba Indian defense undertaking amaga French farm amaga hali exile modular munition accident range hammer precision guided weapon system India da sanaba ningthokaba numita Joint Venture Cooperation Agreement ama sahi tawnakre India gi Bharat Electronics Limited BEL amasung France ki Safran Electronics and Defense SED na khulai adu India da sanaba sahi tawnakhibani BEL Chairman Managing Director Manoj Jain amasung SED Executive Vice President Alexander amasung Jagler na Secretary Defense Production Sanjeev Kumar amasung HED Chief Executive Officer Olivier Andriski mang the New Delhi the agreement adu sahi tawnakhibani
Indiada joint venture company ama linkhanabana kalanigi aningba adu amuk hana chesinduna BEL amasung SED gi marakta Aero India manungda February 11 da sahi tawnakiba memorandum of understanding aduda Fongdokhiba aningba adu ningthokabagi agreement asina thabak oina pangthokle haina Defense Ministry na fongdokre joint venture adu chada 50 puthoknaba private limited company ama oina semgani Indiana Air Force amasung Indian Navy gi mathau taba pinaba hammer lensing leibra India amasung Japan pakhum pinaba malemgi khwaidagi chawba telescope semnaba khutpu semkhre singthaningai oiba khutpu semba amada India amasung Japan na malemgi khwaidagi asa chawba astronomical instruments singi manungdagi ama 30-meter telescope TMT sanaba khusamnakre TMT project ase India Japan amasung hiramsida mangjin thaba US University anigi international partnership amani masagi maroiba pandam di archive wangmada thawaigi khudam sing thiduna black hole sing detect galaxy sing study tawduna mamangda chathakhiba dudagi hena cosmos singi maramda hena luthana yengsinnabani arapa universe tagi mangal hena collect thawnaba astronomer singna hena chawba mirror amapami mirror adu hena chawriba makai yamna lapa posak singi matangda nakhoina discovery hena puthokpa ngamgani hana Japan gi cabinet office Tokyo da committee on national space policy gi vice chairman Dr. Saku Sunethana sandokna haiki achauba mirror adugi mahuta ikhoina 30-meter primary mirror ama yawba pikthaba mirror 500 sizinai haina Dr. Sunethana haiki mirror amamangi location amasung angle adu checksina adjust tawgadabani Indian technology na madu tawkhre haina magna makhataki patna manakta mayum mapanda mioi ama Kaptuna Hatkhre miatpa ani adusu khunjasingna phubada sikre patna gi mapanda leiba khungang amagi maki yumgi mapanda famduna leiba hal amabu mioi anina nongmaina Kaptuna Hatkhre miatpa ani adusu sarba khunjasingna omselaktuna phubada sikre ngarang ningthokabagi numidangda thokiba thawdo asi Biharda Chief Minister Nitish Kumar na good governance ki wasaktuna amuk hanna lengak pairakhibagi supnagi numit kharanigi manungda tholakhibani Gopalpur Police Station gi makhada leiba Doman Chakhunda thawdo adu pung 3:30 amasung mga PM gi marakta thokhibani haina Patna SP It's Baichai Kumar na haiki Asarfi Rai Marifugi khun aduda leiba yumda bike amada nupa ani thunglaki amasung mangonda nongmai kapsinki madugi matung mafam adudagi mioi ani adu chenkre adumoinamak makhoina lapna chendringai saurba khunjasingna makhoibu tanaki amasung thatki amasung mayam changduna attacker ani adu furaga hatki Makhoi mafam adumakta siki haina police officer duna haiki soklaba hal Asarfi Raipa na medical college and hospital da puki amasung mafam aduda mahak siki evidence khomjinaba crime mafam aduda forensic science laboratory FSL team thakre team aduna ahanba crime mafam adudagi cartridge sing recover tawkre ani suba crime mafam dagi su aikhoina check nung amasung chai sing recover tawre anakpa mafam sing dagi police na CCTV footage su yengseli haina SP Kumar na haiki Miat adu lamgi khatnaba amadagira hangbada officer aduna thijili amasung adugumba adu haiba matam nganmali haiki attacker sing adu hojik fawba masakhang ngamdri aikhoina hasibak chang ahumdu loina ma recover tawre amasung makhoi adu postmortem gi damak thakre haina officer aduna haiki Ethiopia da maigi ching pokhaibagi ud India yausilakpana airline singna cheksin thorang lokhatkre Africa gi nongchup thangba sarukta laiba Ethiopia da maigi ching pokhaibagi ud sing adu nungsitna humduna purakpada India yausilakhibadagi laiba asida operate tawba airline singna cheksin thorang lokhatkre hari Civil Aviation Ministry na fongdokhibada hojik fawbagi oinadi India gi flight operations sing adumak mausagum chathari adubu ministry na air traffic control ATC India Meteorological Department IMD airlining sing amadi International Aviation Agency ga tanaduna phibam asi leptana monitor tawri masigi matung inna Airport Authority of India AAI na mathau taba not issue tawduna flight operation da ayet apan lakadaba sing mangjongna khangan khiba laikre haiki mai ching pokhaibagi ud asi Gujarat amadi NCR yosilakle haidi ahum thangna yanduna sogalaba matungda Allahu Akbar haina laukhiba mioi ama Spain police na nongmaina kaukre Spain gi Puente de Vallecas district ta lambi chapa mioi ahumbu thangna yalaba matungda Allahu Akbar haina laukhiba jihadist ni chingnaba mioi ama Spain police na nongmaina kaukre hairi jihadist ni chingnaba adu Spaniard of Moroccan origin ama oibaga loinana police ta fawba etik chethanaba tharan khibaga loinana Quran gi wahai ama oiriba Allah Akbar haina sulauki Puente de Vallecas district ta haukiba thangjigi numidang wairamda thokiba thawdo aduda Spain police na inkhalakliba nupa macha adubu lefanaba honabada yakhidabadagi nongmaina kapkhibani nongmaina kapagi soklaba mi ado Gregorio
Maranon Hospitalda pukhalaba matungda pulisna cheksina ngak senduna thamkhre hairi. Laibak thiba thawdok adu district adugi Martin Alvarez Street numiyungma matung pung 2 rom taba adwaida thokkibani pulisna Allahu Akbar haina lauduna mioi ahum thangna yanun attack chathare haiba pau fangbadagi khudakta mafam aduda yawraktuna mioi adu fana honakibani. Thangna yanbadagi soklaba mioi sing adugi manungda ahal oiraba nupi ama nupa ama amasung chahi 9 romgi nupa amasu yauki hairi thawdok adu thokraba pung kharagi matungda jiadini chingnaba mioi adugi mayamba amana police ki pau faunaraba matungda inkhalakliba nupa macha adu masa matomta flat amagi manungda lotuna laikibaga loinuna achauba thang ama paiduna yamna tamthiba amagi sakwongda laiki hairi. Spain police na fibam ado Islamist terrorist ki thawdok amani haina laukibaga loinuna train toraba specialist unit singna anti terror operation singsu chathaki.